Chief Minister Yumnam Khemchana Sainik School Imphal-gi awat-apasing yengsinkhre. Chief Minister Yumnam Khemchana Pangaida Sainik School Imphal-gi phibam yengsinkhre. Kura Islambi Constituency MLA Laisang Tem Sushindro Maitei Sainik School gi Principal Colonel A. Razib Amadi Institute asigi Senior Official singna CM Khemchan Butaramna okay. Colonel Razif na school Haibagi Matangda akupa Warol Fungdokibaga loinana hauzik thengnariba khudongchadaba singgi matangda paudamki maru oina ising ningthina fangdaba school gi akoibada khariba checkpal semjinba mathau tarakpa girls hostel saba loisindaba amasung Brikambakta auditorium da mayek sengna taba fangdabagi awafam sing se minister da fangdoki school asigi mahairoi singna handakta pangthokiba tongan ba competitive exam amadi national level events singda mai paglakibagi paudam su tamki Warol pumnamak taraba matungda Chief Minister na mari lainaba authority ta pukhatlaga school asigi awat apa pumnamak atuba matamda mensinhanaba honagani haina Sainik School gi principal da thajaba piramke Yasinaba amadi warashin purakpada state lenga kanthokpa yaroi Deputy Chief Minister Namsa Kivgen Manipur gi crisis asi central lenga khakta warashin purakpa ngamloi yasinaba amasung warashin purakpada state lenga kanthokpa yaroi haina Deputy Chief Minister Namsa Kivgen afangdokre the week na akhanaba lobo interview amada Manipur gi ahanba nupi Deputy Chief Minister Namsa Kivgen na mahaki wafam asi phongdoraduna mahakna hai Manipur crisis asigi warashin ama puraknabagi damak mahak masamak hauzi SLMB physically oina sarugyaba ngamdragasu state government asida mahak masa sarugyaribani politics haibasi service tawba adubuni politics ki khutangda aigi miyambu seba tauribani lusingba ama haibasi sakti paiba amadi pham azauba paiba adunate puksel sengna amadi daite yauna miyamgi seba tawba adune hainasu mahakna phongdokhi mahakna Manipur lengakta sawatkraba matung singgi mafam sengda hingsagi thawang sing chatharakpaga mari lenena hangba wahangi khumpiraduna mahakna hai aihakna Manipur lengak sembada sarugyabagi mayokta lebliba sing adu lanna makhoibu lamjingbadagini aihakna kari maramgi phirep asi laukibano haiba makhoi soidna namaki wakan tarakigani physically oina community marakta tokhaina lairiba asigi political solution ama purakpa mathau tabana mahak masamak Manipur lengak asi paibada saruk yaribani haiba wafam tamki Kuki naga amasung maitegi mihusing yauriba Manipur lengak asida karamba mijeng thambage haina hangba wahang amagi pakumda mahakna hai aihak community amakakki mahuchen banate tribal gi luchingba ama oina tribal pumnamaki mahuchilibani akuba mijeng da community amatabu tokhaina yengba leite afaba lengak amagi damakta amadi peace puraknabagi lambida integration haiba asini Chief Minister shu wakalon asina mang thadna sali security gi fibam na aihakna chatpa ngamdaba mafam mahak masadi chatuna miyamga unari haina su nemsa ki gena phongdoki matung tarakpada islamida akiba laitana chatpa ngamgani haibagi thajaba leibra haina hangba wahang amagi pakumda mahakna hai amical solution ama laklabadi masana pumnamak hanagomda oitokani masigi damakta tamatapna mangluraba thajanaba asi amuk hana sagatpa mathau tabana tungkoina sakadaba warshin ama puraknaba hanaba haibasi ahanba khwaidagi maru oi haike masigi damakta tamatapna mangluraba thajanaba asi amuk hana sagatpa mathau taraba matung koina chatkadaba waroshin ama puraknaba honaba haibasi ahanba khwaidagi maru oi haike Chief Minister Yumnam Khemchan ga laiba working relationship ki matangda hangba wahang amada nemcha ki gena hai mahak mabuksel sengba amadi mathamoi chawba lusingba amani Manipurda irang yamna kalingai matamda MLA nimpu leibagi manungda mahak mathandani masamangna aihaki miyoi singbu rescue tawbikhiba mahak masamak satuna makhoibu asoi angam amata thogaloi haina thajaba piki amadi aihakpusu protect tawbikhi mahakna community amata da hainadaba mijengna yengba leite masigi thajaba asini khwaidagi maruoiribasi haina su Chief Minister Y Khemchan bu singthaki IDP singgi mari leinaba hangba wahang amada mahakna hai mahak masamangna mari leinaba DC ga thuba matamda wari sanaba thaurang tauri wari sanaba sida IDP singda karigumba awatpa amata lehendanaba thabak sing lokhatnaba khanganki mahak masamak relief camp sing ta chatlaga yengbada natana displaced persons sing mahaki district ta puraktuna thamkibani mahak masagi maikaidigi mathak thongba authority sing da IDP sing issue kaya khanghanduna masibu lehendanaba honaduna lakli haina su nemsa ki gena phongdokhe
Nagagi isu Prime Minister gi thakta condition yauduna wari sanafam thoi Naifu Rio NPO na Manipur da ingta paphibam lehanna thorang kaya laukalaki dikho Framework Agreement ki makhada Naga Furuk ki matam sangna panduna leiraklaba political settlement purakpa mathau tai haina Nagaland gi Chief Minister Naifu Rio na phongdokre Ukhrul District Headquarters sa pangtokpa Naga Furuk ki marumarang hunbagi kumhai luingai ni festival hokdokpagi thoramda chief guest oina saruk yakiba Nagaland Chief Minister Naifu Rio na phongdokibani United Naga Council UNC gi mijeng makada State Level Organizing Committee na pangtokpa festival hokdokpagi thoramda mahakna hai soina khundariba naga sing amatta oina punsinnaba matam oire naga sing na khundariba mafam pumnamak administrative unit amagi makada punsingadabani Manipur gi nauna deputy chief minister oiraklaba Losi Dikho bu thakat phongdor aduna mahakna hai Losi Dikho na Manipur gi deputy chief minister oirakliba si party asigi tanatana Naga Furuki oina chathoksaningai ni purup asigi marakta apunbagi saktam sagalakpa maramna state amadi center ki thakta politikani ohongba ama purakpa ngamle Naga peace process ki Matangda mahakna hai kumja 2015 gi August 3 India government amadi Naga national political groups ki marakta khuyek pinakiba framework agreement na purup asigi warashin puraknabagi yumpham thonkibani Masigi sumathakta kumja 2013 ki November 13 agreed position khuyek pinaki agreed position khuyek pinaki ba chahi ni pan henjilakle framework agreement pinaki bana chahi 10 rom henjilakle adubu hauji fawba naga gi warashin ama purakpa ngamdre Nagaland Legislative Assembly na joina tariba naga gi area sing amata oina punsinnabagi matangda resolution taruk gena balaitana pass tawkiba laikre India government na mathau taba thabak thoram sing lokhatuna naga taba mafam pumnamak amata oina punsinaba thorang lokhatpam thoi thoram madu saruk yakiba Manipur gi deputy chief minister Losi Dikho na haiki chief minister gi lising makhada Naga People's Organization na honaduna Manipur da ingta pawhibam lehanaba thorang kaya lokhatuna lakhi puwari gi tangka kaya da naga singna awaba khangna lakhi purubasi gi mijeng sanba luchingba singna ningchingningai oiba moong da framework agreement khuyek pinaduna naga gi aroiba warshin puraknabagi matangda yumpham thonkibani phongdokki Manipur gi district ahum dilanai gi layang sang test tawpham amasung nursing home na chingba amata laite registration fawba tawdriba eye care kya hangdoktuna anaba layang nare Manipur Nursing Home and Clinic Registration Act 1992 gi makhada Manipur gi district 13 ki manungda ahum di lanai gi hospital amata hangdoknaba register tawrakpa laitre masiki sumathakta Imphal gi mafam kaya marumda register tawdaba eye care amasung dental clinic kya chalaituna leire Manipur lenga ki Directorate of Health Services tagi fangba official oiba data gi matung inna Manipur Nursing Home and Clinic Registration Act 1992 gi makhada hospital clinic laboratory Diagnostic Center na singba Manipur pumbagi oina 353 register tawriba sing asigi manungda Imphal West na khwaidigi yami district asigi manungda healthcare facility punna chamaga humputara taret lei masigi matung tarakpada Imphal East ta humputara taret leiduna anisuba mafam kalle Thoubal district ki oina 35 Churachandpur district ki 12 Kaksing district ki 13 Bisnupur district ki 12 Senapati district ki 3 Ukhrul district ki 2 Kangpokpi district ki 2 amasung Chandel None Tengnopal amadi Tamelong district ki oina amamam hangdokpagi ayaba pikre pau asna makhatana hai hana hangdoktuna leiraba medical facilities sing asi nataba atoppa kaya amasu hangdoksage haina ayaba pibinaba tharakpa cherol 38 amasu leiri 38 adugi manungda 3 na Bisnupur district tagi 2 na Churachandpur district tagi 2 na Imphal East tagi Taruk na Imphal West district tagi Taruk na Thoubal district tagi ni register tawraba matungda medical facility matam gi matung inna renew tawgadabani adubu test asigi apunba lanai gi medical facility chahunga yangkai humdoi asigi manungda tangkai amaromdi renew tawrakpagi paw laitre hauzik phawgi oina renew tawraklaba singgi manungda Imphal West ta Marfutara Kaksing district ta Tara Kangpokpi district ta ama Senapati district ta Taruk Thoubal district ta 13 Imphal East district ta 19 yaure pawasina hai Fezol Kamzong amasung Zaribam district ki oinadi hauzik phawba lanai gi medical facility kya faw ama fawba hangtokpagi record
lengak ta leitre masigi sumathokta hangdokpinaba che tharakpasu thengnadre Manipur lengaki Health Directorate register taunaba che tharakpadade yauraba aduga hojik fawbagi oinadi hangdokpagi ayaba pidriba eye care dental clinic na chengba kaya ama masana logi wangmada hangdoksaduna ana layeng chathaba thengnare masigi mathakta asigumba makhlgi medical facilities sing asina social media da advertise tawguna patient sing kauri masigumba sing asi yengsinbinaba tangai fadana lei US da thiba khangna leirakiba India gi mehroi ama sina fangle University of California Berkeley da postgraduate tamba saket hyriba saya kauba Karnataka da gi mehroi ama thiba khangna leirakiba adu sina fangle haina Center Francisco da leiba Consulate General of India na phongdokre social media platform X thagalakpa Warol amada consulate na haiki thiba khangna leirakiba mehroi adu sina fangle haina local police na confirm tawre leikidrabagi imung manung na thawai yaudra haksang adu India da puraknabagi tharang lokotpada consulate na mathau taba tengbang punamak pigani masagi chahi kunithoi suraba maheroi adu chaliba tha February 8 dagi hauna thiba khanga leirakibani US da tamba India gi maheroi sibagi thakdok handaki asina ahan banate tongan ba leibak singda tamliba India gi maheroi singi section tharang lokotpina ba maikai dagi taksilakli February 13 US Iran nuclear gi matangda wari sanagadore Switzerland gi Geneva da United States amasung Iran na February 13 nuclear deal gi matangda wari sanagadore CNN report gi matung inna mifam maduda US gi special envoy Witkoff amasung Zulet Kushner sharuk yagadore US President Donald Trump na Iran ga nuclear gi matangda yanaba purakpa mathau tare haina phongdokraba matungda nakal ari wari sananaba tharang lakholakpani hiramasigi matangda Trump na hai handakta Israel gi Prime Minister Benjamin Netanyahu ga unaduna wari sanakibagi mahi fangle atuba matamda Iran ga nuclear deal khuyek pinaba yanaba leire mamang sahi gi April thada US amasung Iran na Oman gi Muscat amadi Italy gi Rome da nuclear ga mari leinaba wari sanakiba leirabani adumoina mamang sahi gi June 13 dagina kunithoi fawba operation midnight hammer gi makhada US na Iran gi nuclear infrastructure singda nongthoktagi attack chathaduna maru oiba mafam ahum amang atathogan kiba leikrabani hairi laksin bangamuraba measles laina nauna amuk North America da sandokpa thengnare Pak sanna vaccination program paikhatpadagi mapung phana laksin bangamuraba measles laina nauna amuk sandorakpa thengnare yamna laungnaganba virus amana thoganba laina asi United States ki oina North Carolina Ohio Washington State Arizona amadi utahana sing mafam sing sandorakpa thengnare ihan hanbo oina Texas sandorakiba laina asi hojiti US ki state ayambada pak sana sandorakle laina asi sandorakliba miyoi ayamba chahi nauriba angangsingni makhoi ayamba matam chana measles MMR vaccine kaptaba ngaktani US Center for Disease Control and Prevention ki report matung inna mamang sahida state nimphumari da measles ki confirm tawraba case sani ga nimphuni thoi thengnaki sahi asi ki oina test mapanda case samaga humputara mathoi thengere masida South Carolina gi case masing yarak oirakli ma phiba masida Public Health Department na akhanaba thawrang ama lokhatpa gi tangai fadaba leire haina Director of Public Health Kathleen Well na phongdorakle mahakna hai chahi asida MMR vaccine kapkraba matung senthok nemba leibak ayambada measles laina pak sana sandorakani haibagi chingnaba lei khwaidagi nungnang pukningai oiriba wafamdi laina asi miyoi amada yatopa amada yamna laina launaba ngambagi thawong asini anaba amana changlamba ka manungda mahik asi pung ani fawba hingduna leiba ngami atai atopa launaganba laina singa changdanaduna yengbada measles na launaganbagi chang wangba heli mangzauna na ngakthokpa ngami haina thajanariba polio tetanus diphtheria amadi whooping cough na chingba laina kaya amasu mafam kaya da sandorakpa thengnare University of Pennsylvania da biologist oina James Alwine phongdokhibagi matung inna malengi mafam ayambada chahi nauriba angangsing vaccine kakthubagi chang hantarakle Journal of the American Medical Association da phonglakiba research ki report ta malem pumbagi oina MMR vaccine kapthokpagi chang hantarakle hairi
ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯗꯒꯤ ꯍꯧꯔꯒ ꯆꯍꯤ ꯃꯇꯥꯡ ꯆꯥꯅ ꯀꯥꯞꯀꯗꯕ ꯚꯦꯛꯁꯤꯟ ꯃꯇꯝ ꯆꯥꯅ ꯀꯥꯞꯍꯧꯗꯕ ꯃꯔꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯀꯌꯥ ꯁꯟꯗꯣꯔꯛꯄꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯅꯤ ꯍꯥꯏꯅ ꯀꯝꯃꯤꯇꯤ ꯇꯨ ꯄ꯭ꯔꯣꯖꯦꯛ ꯍꯦꯜꯊ ꯀꯦꯌꯔꯒꯤ ꯗꯥꯏꯔꯦꯛꯇꯔ ꯕꯣꯔ ꯗꯦꯕꯤꯗꯁꯟꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯁꯥꯡꯂꯕ ꯆꯍꯤ 19 ꯍꯦꯟꯅ ꯑꯅꯥ ꯂꯥꯌꯦꯡꯕꯒꯤ ꯁꯤꯟꯐꯝꯗ ꯂꯩꯔꯛꯂꯕ ꯗꯦꯕꯤꯗꯁꯟꯅ ꯃꯤꯖꯜꯁꯀꯤ ꯀꯦꯁ ꯑꯃꯠꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ, ꯑꯗꯨꯕꯨ ꯍꯟꯗꯛ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯂꯩꯅꯥ ꯑꯁꯤ ꯁꯟꯗꯣꯔꯛꯄ ꯊꯦꯡꯅꯔꯤꯕ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯚꯦꯛꯁꯤꯟ ꯀꯥꯞꯍꯧꯗꯕꯒꯤ ꯃꯍꯩꯅꯤ꯫ ꯑꯃꯦꯔꯤꯀꯥ ꯈꯛꯇ ꯅꯠꯇꯅ ꯅꯣꯔꯊ ꯂꯟꯗꯟꯗꯁꯨ ꯑꯉꯥꯡ 60 ꯍꯦꯟꯕꯗ ꯃꯤꯖꯜꯁ ꯂꯩꯅꯥ ꯁꯟꯗꯣꯔꯛꯄ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤ꯫ ꯏꯟꯐꯤꯜꯗ ꯂꯩꯕ ꯁ꯭ꯀꯨꯜ 8ꯀꯤ ꯑꯉꯥꯡꯁꯤꯡꯗ ꯃꯤꯖꯜꯁ ꯂꯩꯅꯥ ꯅꯥꯕ ꯊꯦꯡꯅꯔꯛꯄꯗꯒꯤ ꯑꯉꯥꯡ ꯈꯔ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤꯕꯅꯤ ꯍꯥꯏꯅ ꯁꯟꯗꯦ ꯇꯥꯏꯝꯁꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯍꯥꯏ ꯑꯅꯥꯕ ꯃꯤꯑꯣꯏ ꯑꯃꯅ MMR ꯚꯦꯛꯁꯤꯟ ꯀꯥꯞꯇ꯭ꯔꯤꯕ ꯑꯇꯣꯞꯄ ꯑꯉꯥꯡ 19ꯗ ꯃꯤꯖꯜꯁ ꯂꯩꯅꯥ ꯏꯔꯥꯏ ꯂꯥꯏꯅ ꯁꯟꯗꯣꯛꯄ ꯉꯝꯃꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯐꯤꯜꯒꯤ ꯗꯤꯔꯦꯛꯇꯔ ꯑꯣꯐ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯗꯨꯗꯨꯁꯦꯔ ꯑꯔꯥꯃꯤꯅ ꯍꯥꯏꯈꯤ ꯂꯥꯏꯆꯠ ꯑꯁꯤ ꯂꯟꯗꯟꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯄꯥꯛꯁꯟ ꯁꯟꯗꯣꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯃꯅꯥ ꯄꯪꯍꯟꯕꯒ ꯂꯣꯏꯅꯅ ꯕ꯭ꯔꯦꯟꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯑꯣꯏꯅ ꯏꯟꯐꯤꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯚꯦꯛꯁꯤꯅꯦꯁꯟ ꯀ꯭ꯂꯤꯅꯤꯛ ꯍꯥꯡꯗꯨꯅ ꯑꯉꯥꯡꯁꯤꯡꯗ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯄꯒꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫